Lakliba tang kuntrada Egalitarian Manipur of the Altruist Trust, EMA Trust na shillaga pangthokkadaba, jamaga kunipan shuba Lamyanba Hijam Irabot Solidarity to Brave Hearts ki thouram da sharuk yanaba, Athouba Y Kullabi Loinabi Amasung Macha Nupi Imphal Da Thunglakhre. Makhoi anina Imphal Da lakpa amadi leiba chabagi shenpham pumnamak Egalitarian Manipur of the Altruist Trust, EMA Trust na puthokkani hairi. Pausina hai kuki kulai paibasingna chotharakkiba attackta laikhudraba jiribamdagi Y Kullabi Loinabi Amasung Macha Nupi na Silchardagi Imphal fawba lakpagi flight ticket ki shenpham trust asina puthokpaga loinana Imphal da laifam chapam pumnamak puthokkani hairi. Y Kullabi Loinabi Y Amasung Macha Nupi Y Lasmi anina ngasi Imphal gi Beauty Candrojet International Airport da thunglakhibane. Makhoi anina Imphal damna Lamyanba Honabada Duribam Police Station ki OCS Ibotom bina laukiba thodang sing adu trust asina thagatba phongdorakli.